Malemgi atai mafamda pangthoknabagum World Bonsai Day gi thauram ngasi Manipur Bonsai Association na sinduna Yurembamda leiba LG Rose Garden da pangthokre thauram aduga mari leinana Art and Science of Bonsai haiba thimda numinini chathagadaba workshop amasu haudoki Horticulture and Soil Conservation gi mideng makhada pangthokhiba thauram aduda Directorate of Horticulture and Soil Conservation gi Additional Director Yaite Khubsorel Koireng Manipur Bonsai Association ki President Laistram Ibopisagamadi Manipur Bonsai Association ki Advisor T.S. Dimbazit Nachingba Saruyaki. Thoramaduga Mari Laidana Manipur Bonsai Association ki Assistant Secretary Frailat Pam Sanaha Sarmanahai Bonsai Haudoklam ba Saburoka to Ningsing Duna Amadi Mahakpoi Kai Kumna Bodpoina Kumjali Singani Taradagi Chahi Kudingi Me Thagi Suba Thangza Si World Bonsai Day Haiduna Pangtok Tuna Lakli. Mioi baga mahausa lairembiga lainari ba mari asi hena phagadhanduna tangdu laitaba nungayai phaba malem ama ohenabagi pandamda thoramasi pangthokpani haina mahakna makha taki akhoi punsibu dignity laina hingba aduga bonsai tawriba pambi siga bonsai tawriba culture tawriba nupa siga ani sigi mari se phagalaktuna bonsai si mai ising watle har watle monda watle se kai no haiba relationship am develop torokani hariba relationship se pambi duga mi duga laina dana tana atopa mioi sing lengi paliba jiba sing dasu aduguma mari ama bonsai na maram moga sandor akanda nungsi chanaba ingchikpa amadi lairiba khoigi environment haitara ko natural environment hoksa lairbi khan kaidana khoi nungsi chanana laina bai damangta khoi bonsai gi spirit assess apna asi Manipur Bonsai Association na khoigi World Bonsai Day si observe tokjabani Amaromda Tauramaduga Mari Lainana, Ngasidagi Horiba workshop adugi matangda Manipur Bonsai Association gi Vice President Kangzam Homen Hai, Bonsai Asi Art Makalamani, Art Asiga Science Kalainariba Mari Adu Kangmin Nanaba workshop asi pangtokani, Loinana Ariba Bonsai Semba Singa, Anoba Bonsai Semba Singa gi Marakta Lairiba Kenaba Singa do Puna Kangmin Naduna, Aikoi gi Oiba Pambi Singda Hena Midiang Changduna, Bonsai Semba gi Lamasi Yokanabagi Pandamda, workshop asi pangtokani Haina, Mahagna Makataki. Bonsai Institute lay the letter in a Masama Kanjadi Mayam, Ura Mayam, Tene Mayam, Duna Adu Katani have knowledge limited over. I think upon a workshop say Sahi Amada, I need that home of Simbagi Pandam Vitami, the go. So Sahi and a day, 100 syllabus in a harmony. My park and every Tazi, other say that she will attend to whatever mission Hojibok kaya lapuno ng dado ngarang boy ang madadi 20 agad dili hobone adu masigi World Bonsai Day first session ke lebaga bago matung kung amadagi ko session se hoboda ni adu na hayin ni supawon na hands on tani practical hay tare adu pangthokani